Meeyam Punna Thabak Touminnaba Yanaba Chief Minister Yaona Mla Mak Pham Thadokpiro haina Luptara Humdoigi wangangloi Shanta Nahakpam takshillakli. Kaisambata laiba ipsagi office ta pangthokpa paugi mifam amada wafam asi phongdokladuna mahagna hai lamdam asigi hauzik oiragliba phibam asi aikoi amata oina thengnaminabagi tangai fadaba lei kokomi amade miyamna irang asiga mari lainana chongsilakpa khongjang khudingmakta luptara humdoina mapung phana sogatkani lengak asida yauriba chief minister Yaona Mla nasu miyamga punna chatminaba yanaba Pham Thadokpiro National Political Party singda member oiriba amade party ki thaupuba siksu resign tobiro Meeyam nasu isa na thoriba gari sing amade yumda amuba machugi phiral thetpiyo makatana center amasung stelenga ki makada leiba office sing thingjinbagi khongjang su changsilagani haina mahakna makatana phongdokhi ngasi yauraiba ihogi mawongsida miyamna tawrokpa any thabakta apunba akoi luptraum doisina miyamna haiba miyamna apambaduda akoi miyamna pambaduda chatminagani haibasimaga thamjage aduga akoigi miyamda akoina amuk thamjaningisina ngasi maksu mamangda thokkiba 2001 June 18 gi mawongda tholokpa mami khara akoi uba pange akoina masigi mamisi gi wata natna akoi miyamsi adudagene sathiba kariguma makoina resign ta waibada yadraba natraga political fireb ama Manipur gi oiba lomina si yaibasida yadaba targadi madudagene sathiba fireb lomina ba siba natraga changma haiba lanbamdu da koi changminanaba adugi thorangdu akoi gi maikai dagi luptram doi gi oina akoi ready da leijare miyam gi apamadu da chatminagani haibase masi akoi luptram doi gi maikai dagi thamjari